Hello mayam, channel asibu nuksibiduna rasifal tabiribasingbu ahanbamaktada ikoknona khurumjari. Ngasidi sayolgi oiba rasifal October gi tang 19 dagina November gi tang 2 phawbagi 2024 gi rasifal adu mayamda pathok sarake. Ahanbagi rasi asidi Mes rasi sayol asi pukning haksang animak nungaigani. Adombu miyamna hena pamnagani laibak mapa chumgani. Yeknaba maru lukkani isana tauruba ayamba hiram khudimak mai pakpaki sangwang napi loinana kanaba amadi khudong saba phangani mari mata singdagi siu maram kharada adumak kanagani isagi tauriba simpham hena saukhatkani saba thakpasu ihauda haugani adubu adombu yengsinba mi kharasu laigani mathangi rasi asina Bris rasi sayol asi adomgi grahana pirakpa phalgi matungina maram kayadagi isagi senthok lakani isana tauriba simpham aduda hena hainingba pokani angam athau singna sanbigani thabak tawbada hai singba hengatkani pukning wakhal harau tayamgani matang kuina swap tawba ngamdana lakwa wathukki warisin ama laklagani anauba yung kai shaw haibasu lei loinana anauba thabak tawbagi khudong sabasu phangani mathangi rasi asina Mithun rasi sayol asida adomna tawbiroidaba thabak ama hairagadi wasak wanombagi thabak asini karigumba tawbige harabasu mathangi sayoldagi oina tawbiyu masida natana sayol sida ayamba thabak singdasu yarba makai section biyu luhong khongdongbagi thabaksu pangthok biganu adubu adombu saugatbiba marup mapang singi kanaba matengdagi senthok lambigi oinadi kaya watloi mathangi rasi asina Karkat rasi sayol asi shana tauriba karbarda mai pakani haksang nungaigani asau sang singa loina tinaba phangani mina adomboi kai khumna bigani adongi tawba ngambadu atopa singnasu khangbigani laibak mapa chumgani isagi hingbagi thak wangkhatkani bodi loksing hena saukhatkani samaski yaifanaba thabak tawgani isana honaruba ayamba thabakta mai pakani mathangi rasi asina Sing rasi sayol asi senthok lambi yamgani awana kokani yumda nungaina laigani asau sang sing sanga tawduna hena saukhatpa haibadu oigani lalolitiki thabaksu saukhatkani isana wangang phajabana tauruba ayamba maipa o haiba lei imung manung amadi mari mata singa nungsi chanana laiminagani adubu karisu nattaba maram amadagi bab tanadaba thoktuna sawannabasu thokadawri mathangi rasi asina kaina rasi sayol asi hiram kayadagi selthom lakani ariba mahai bidyada thawai yawgani nupa nupi ani nungsi chanana laiminagani lamtu koiba phangani isagi mingsasu hingatkani saba thakpa haugani amadi saning thakning basu pokani isana tauriba sinpham adugi thak hena wangkhatkani mari mata amadi marum opang singi matengsu phangani mahi masingda mai pakani mathangi rasi asina Tula rasi sayol asi mahi bidya saukhatkani karbar hena pakthok saukthokani laitin gi thauram pangthokani pukning wakhal sengani anaubu marum opang thengnagani masin mawa satpa hengatkani thaudok wathok khudimak niyom sumna amadi gyan tana loisingani adubu ka hena liksinba amadi karisu nattabada isagi mingsat chuo haiba phalsu piri saba thakpadasu khara seksinbiyu mathangi rasi asina Brishak rasi sayol asi setpa sabada ningba thungani lamtu amadi sampati phangani sentok lambi hengatkani ahal lamangi soto phangani dharma karmagi thauramda saruk yagani laibok mapa chumgani lau singugi sinphamda leiba singsu kanagani wakhal thokani adumakpu adombu yengsinba mi yami hiram khuding section biyu loinana sathok khothokpada su yariba makai section biyu mathangi rasi asina Danu sayol asi mapung oina nungai yaifaba haibadu oigani isagi senthok lambi su yami asau sang singna adombu masak khangbigani
ꯏꯊꯛ ꯊꯣꯡꯕꯁꯤꯡꯅꯁꯨ ꯆꯥꯟꯕꯤꯒꯅꯤ, ꯗꯥꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ, ꯏꯁꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯁꯤꯟꯐꯝ ꯍꯣꯡꯉꯨ ꯍꯥꯏꯕꯁꯨ ꯂꯩ, ꯌꯦꯛꯅꯕ ꯃꯔꯨ ꯂꯨꯞꯀꯅꯤ, ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯀꯅꯤ, ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯣꯏ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯃꯀꯔ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯅꯨꯡꯁꯤꯅꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯤ꯫ ꯊꯕꯛ ꯇꯧꯕꯗꯁꯨ ꯄꯥꯏꯔꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕ ꯂꯩ꯫ ꯑꯅꯧꯕ ꯁꯝꯄꯇꯤ ꯐꯪꯒꯅꯤ, ꯁꯦꯜ パイꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯇꯤꯟꯅꯒꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯦꯟꯕ ꯐꯪꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯄꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯩꯅꯕ ꯃꯔꯤꯗ ꯚꯥꯞ ꯇꯥꯅꯗꯕ ꯊꯣꯛꯀꯗꯧꯔꯤ, ꯃꯤꯒꯤ ꯃꯤꯁꯧꯁꯨ ꯂꯩ꯫ ꯃꯊꯪꯒꯤ ꯔꯥశꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯊꯨꯡꯒꯅꯤ, ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯒꯅꯤ, ꯑꯅꯧꯕ ꯊꯕꯛ ꯐꯪꯒꯅꯤ, ꯂꯥꯏꯐꯝ ꯇꯤꯟꯐꯝꯗ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ, ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯄꯥꯡꯊꯣꯛꯀꯅꯤ, ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ, ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕꯁꯨ ꯂꯩ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯁꯨ ꯑꯐꯕ ꯐꯜ ꯄꯤ, ꯑꯗꯨꯕꯨ ꯌꯨꯝꯗ ꯗꯁꯥ ꯂꯥꯡꯕꯟ ꯈꯔ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯐꯜꯁꯨ ꯄꯤꯔꯤ, ꯂꯣꯏꯅꯅ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯨ ꯍꯥꯏꯕꯁꯨ ꯂꯩ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯀꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯅꯨꯡꯉꯥꯏꯒꯅꯤ, ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯄꯥꯡꯊꯣꯛꯀꯅꯤ, ꯏꯖꯠ ꯁꯟꯃꯥꯟ ꯐꯪꯒꯅꯤ, ꯏꯁꯥꯅ ꯏꯁꯥꯗ ꯊꯥꯖꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯀꯅꯤ, ꯀꯔꯕꯥꯔ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯌꯥꯝ ꯇꯤꯟꯅꯕꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯅꯧꯕ ꯒꯥꯔꯤ ꯇꯣꯡꯉꯨ ꯍꯥꯏꯕ ꯐꯜꯁꯨ ꯂꯩ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯒꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯤꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯀꯗꯧꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫